ngasi nungthil phongkiba paukse singdagi lokhatcharaga mayamgi mafamda paudam zerongge JDU gi MLA manga gi mathakta chatharakhiba disqualification gi case ki hearing ngasi chathakre Janata Dal United JDU gi MLA oina mai paklaba tungda BJP da join tawkhiba MLA manga gi mathakta tharakhiba disqualification case ngasi Manipur Legislative Assembly gi Speaker Tribunal ahanba oina hearing chathakre Matangi hearing na chayol mari gi matungda chatharagani ngasi hearing chathikhiba disqualification case ki MLA manga adudi Thangmaiban AC gi MLA Khumokcham Joy Kishan Tipaimuk AC gi MLA Nguru Sanung Sanate Ziribam AC gi MLA D Asabudin Wangkai AC gi MLA Thangjam Arun Kumar amadi Chusampur AC gi MLA LM Khoute ni hairiba MLA manga asina constitution gi wangmada party amadagi MLA oina mai paklaba matungda Party amada chongsin khibigi damak Manipur Pradesh Congress Committee gi Vice President Hareswar Gwasamaina in 2022 gi October 13 da Speaker Tribunal da disqualification petition ama file tawkhibani petition tharakpagi matung inna case asi ahanba oina ngasi speaker na chair loduna Speaker Tribunal da hearing tawkhibani hiram asigi matang da petitioner gi counsel oiriba advocate Bhupendra Ningombana Supreme Court ki ruling matung innadi disqualification case asi petition torokpa numitagi horaga tha aung gi manung da paikhatkadabani adubu Manipur gi JDU MLA manga gi case asi matam thenglabus thengna speaker na tribunal da thabak lokatpa horakpa asi taramna oi haina phongdoke atopa pawamada ngasi ahing nongyai hayeng numidang wairam pung taruk phawba Manipur pumba ban lauthokre India ga taunakhiba merger agreement ki mayokta aikoi khongpam handana lepkadabani namphu gi numit asi chatnaba yaroi haiba demanda ngasi ahing nongyai hayeng numidang wairam pung taruk phawba Manipur da ban thamkre Lona Thinkraba Lalolup National Revolutionary Front Manipur NRFM na thadorok patcherol amana hairi lup asina kauriba ban asigi manungda mai ising ana layeng amadi media natana ireisa singna bangi wantok tugai biganu hairi Cherol asina makha taraduna hai kumjan 1949 gi September 21 da Manipur gi ningthau Buddha Chandrana Manipur India da yawbagi ayat se Shillong da khudyek pikhi lauki haibagi wa yenabagi mathau tadre ngasimak Indiana aronba aphongba lalong kaya tawduna aikhoi mi ama oina ubiraktaba ining tamna chatnabagi lambel phawba thambiraktaba asina maram oiraga kumja 1949 gi September 13 da tawkiba merger agreement adu namphu da tawkibani haibase chama chumbagi khudamni hairi amaromda Indiana awang nongpok ta thamliba mit asidi China kibagi mityeng asi khaktani kumja 1962 gi Indo China gi landa awang nongpok ki state sing India ni haiba khanba ngamkhidaba adu ngasisu ahongba leitribani India gi mipai thabaiba koktribana matam chupat China senaba haibase Indian singi achouba mathawni maram aduna awang nongpok maikaida India gi front line ama matam chupada aronba aphongba oina semgatli Manipur su front line asida yawhalli masi research and analysis wing pro gi khutni hairi hojik Manipur da khune ki lan ama sinaduna awang nongpok ki kanglu pumbada India na kihanduna makhoi gi tawba ngambagi pawjel piri masi democracy India gi lamchatni haibadu takchari hojik India da political party amatana lengak paiba ngamnadre masi India machet tarakpagi layong thoroklabani haina cherol aduna makha tarakli atopa pawamada Minister Susindrogi PA sakangdaba singna kidnap tawkhre Phek and PD Minister Laisangtem Susindrogi PA ngasi Khurai Sajo Laikai da leiba Babu Hotel Maya dagi sakhangdaba singna kidnap tawkhre hairi pausina makha tana hai ngasi ayuk pung 9 makhai rom tarakpa adwaida Minister Laisangtem Susindrogi PA Sarangthem Somarendro chahi nifu humdoi apokpa Sarangthem akoibi leipam Khurai Sajo Laikai chaithabi lerakna mahakki mayumdagi lamlong lomda haigalakpada Babu Hotel mapada hanadagi gypsy gari da ngaiduna leramba kulai paiba mioi singaduna Sarangthem Somorendro na thorokpa gari adu khamlaba matung pharaga pukibani hairi hojikmaki oina mahak karigidamak kanana phabunu haibadu khangba ngamdri hairi atopa pawamada Manipur kaiba yaroi haiduna miyamgi mifam phamkhre Manipur mutpa yaroi haina kumbongi akoibada leiriba club sing amadi maira paibi loop singa punna khutsamnaduna wakat mifam phambagi thoram ama kumbong kaithelda ngasi pangthokre phamkiba wakat mifam aduda amukogi president Nando Luwang kumbong maira paibi gi president Konjengbam Guni Leima
कुंबोंग मैरा पाइबी की सेक्रेटरी खोमदाम इबेम हलदेवी कुंबोंग की अकोइबा क्लब की नहारोल सिंह अमदी कुंबोंग अकोइबा की यामलबा इमा इबेल सिंहना मफम अदुदा सरुक याकी मियाम की अपाम्बदी लान लोइसिनबनी कुकी नार्को टेररिस्ट सिंहना मितैदा ओनसिनदुना लांदारलिबा असि फना कुइरे अदुबु लानसि लोइसिनबा इंडिया लेंगाक अमदी मणिपुर लेंगाक न होनरिबा असि करिनो हाइबा चममनबा अमा फावी अखंग अहि कयाना मागी तोंगानबा मोट कयादी फोंदोकनरी अदुबु ताबीगदबा थबक ओइना तौगदबा सिंगनदी अखंग अहि सिंगी वफम मसेट अमा फावबा ताबीदबगी ममी ताई थोकलिबा लानसिदा मैतै मिसम कयागी युम कई कुकी नार्को टेररिस्ट सिंगना मै थादोकपिखिबदगी लैफम लैतबना मिचेन ओइना रिलीफ कैम्प कयादा चंगजफम लौदुना लैरी कुकी नार्को टेररिस्ट सिंगना लानसिगी हौरकफम ओइरिबा चोराचानपुर याउना डिस्ट्रिक्ट मंगादी खुदुम चनसिनख्रे डिस्ट्रिक्ट मंगा खुदुम चनसिनख्रबा मतुंगदा जिरीबाम डिस्ट्रिक्टा अमुक कन्ना लंदारक्तुना खुदुम चनसिननबा होनरकली मसिदा मणिपुर लेंगाकना करी करंबा लान थेंगनबा थौरांग पाइखतपगे हाइबदु इउ उबा फंगदे हौजिक कुकी नार्को टेररिस्ट सिंगना फरफरबा खुचु खुलाई सिजिनदुना असुक कुइना चही अमा मखाई फारबा मैतै सिंगदा लंदारकलिबा असिदा इंडिया लेंगाकना लानसि लोइसिनगदबनी हाइदुना ngaiduna लेइबगी मवोंग अमदा लैरी थोकलिबा लानसिदा मणिपुर लेंगाक करिसु तौबा यादनबा इंडिया लेंगाकना मणिपुर लेंगाकतगी शक्ति पुंबा लौथोकपिख्रे मसिदा मणिपुर लेंगाकना इंडिया लेंगाकता करिसु हाइबा ngamdana लैरी अदुबु मणिपुर लेंगाकना तौबु तौगे हाइरबदी लेंगाक पाइबदि यावरिबा मंत्री MLA सिंगना प्राइम मिनिस्टर की मनाक्त चतुना ओइरिबे फिबम असि निंगथीना खंगहनबगा लोइनना मणिपुर मियामगी अपाम्बा थुंगनबगा लोइनना मणिपुर काइबा यारोय हाइदुना तक्सिनबा अमा मथौ ताई मदुदा इंडिया लेंगाकना ताबीरगा ताबीरे ताबीद्रगा ताबीद्रे अमुक्तंगदी येंगहनिंगी खोंथांग असि लौखटलगा मियामगी अपाम्बा लानसि लोइसिनबा होनसि जेनिम्स की डॉक्टर अमदी नर्सता पेशेंट पार्टीना खुद थाखिबा लैते हाइना ngasi wakat mifam chathakre जेनिम हॉस्पिटल दा लायेंग नबा पुखलकपा अंगांग अमगी पेशेंट पार्टीना डॉक्टर अमदी नर्स सिंगदा खुद थारमी हाइना मराल सिरकलिबा असि यानिंगदबा फोंदोक्तुना ngasi इम्फाल ईस्ट डिस्ट्रिक्ट मनुंग चन्न लेबा उरुप अवांग लेकाइदा वकत मिफम चथखरे वकत मिफम अदुदा अंगांग असिगी अपोपिना पौमी सिंगदा उनबदा फोंदोरकपगी मतुंग इना चलिबा था असिगी 13 की नुमिदांग पुंग 9 PM तारकपदा महाकी मचानुपा सैयद खान मसा ngamlaktabadagi जेनिम हॉस्पिटल दा पुखलकी मथौ तादुना लेरंबा डॉक्टर अमदी नर्सना खंगलकपगी मतुंग इना अंगांग असिगी फिबम खजिक्तंग सीरियस ओइबना हिदाक अमा कापनबा खंगलखी कापनबा हिदाक अदु लैदुना पुरकलबा मतुंग मिनिट 95 रोम कानरगा कापखी हिदाक कापख्रबा मतुंग इकुई कुइदना अंगांग असि मयादा कोंगोन कारकपदगी डॉक्टर अमदी नर्स कौबत चेनबदा कनामता लेरमखिदे मदुदा पाकत्तुना हिदाक अदुना ओइगद्रा हाइना हिदाक कापगी मरी अदु थदतखि हाइरी ngaihak lerga doctor lakpagi mahuta porompat police station gi team ama laktuna atopa doctor da yenghanaba khangalakpadagi anaba adu putharuktuna nur hospital da layeng chathaki hairi oiriba phibam aduda pakatpa amadi saungningbadagi law khongduna hairoidaba wahi wata sizinakhi adubu doctor amadi nursing da khut thakiba leite haina phongdorki